पाव नोंग का हेना लेप्तना चुरकपदगी तुरेल गी लौनंबल कया कायबदगी इम्फाल लमनि थौबाल डिस्ट्रिक्ट की मफम क्यादा इचाउ मायोकनरे कांगपोकपी फाउदुना चलिबा नेशनल हाईवे नंबर 2 हांगदोक्किबा लैते बफर जोन अदुमक लैखिगनी मैतै यमनि कुकी-जो अनिगि मरक्ता यानाकिबा वाफम अमत्ता लैत्रि हाइना कुकी-जो काउंसिल ngasi खुदक्ता थादोरकपा सेरोल अमना खंगलक्ले नेशनल हाईवे नंबर 2 हांगदोक्पगी वाफम दा युमफम ओइरगा खोइसाउनरबा मियामना कुकी नेशनल ऑर्गेनाइजेशन केनो की लुसिंगबगी मयोम मै थाख्रे जस्टिस एम सुंदरबू मणिपुर हाई कोर्ट की तरह सुबह चीफ जस्टिस होइना मणिपुर की गवर्नर न वासक लौख्रे खुरुमजरी ISCOM मणिपुरी पाउ मिटेंग ताबिरिबा ख्वाइ पुनमक पुतराम नौक्सरी हौजि पाउ संदोकना पिजरी मणिपुर नोंग का हेना लेप्तना सुबदगे इम्फाल ईस्ट के लमलाई एसी की मनुंग सनबा यांगंग पोकपीना सिंगबा तोंगान तोंगान मफम सिंगदा इसिंग इसाउ थोक्तुना अवाबा कया मायोकनरिङैदा खेत्रिगाव अवांग लेकाइगी ममांगदा सेलिबा इरिल तुरिल ngasi ayu angan bapung ahung khara helakpada pathorappadagi turel mapanda khundaribा yumsing isingna thumjinkhre loinana akanba isingi iselga loinarakpa asauba ireina maram oiraga ising thumjinkhraба yumsing asidagi tangai fadaba pochai fawba hondokpa ngamdana leiri amaromda khetrigaudagi haidorakpa isingna kongpal sanam leikai su ising thumjinlaktuna mafam adugi miyamsing safagadaba mafam sing amasung कोंगबा तुरेल मपान दा लैबा वेटिंग सेट ता चंगजफम लौदुना लैहौरे हिरमसिगी मतांगदा पौदम अमा इम्फाल इसके मनुंग चलने लैबा खेतीगाव वांग लाइकै मक्तदनी नोंनि ममांगदा नोंग खंगौदा चुरकपदगी अखोगी इम्फाल इसके मफम ओइबा अखोगी यांगकोपी सानथिं कोंबाल अदगी लमलाई एरियादा इसिंग चावरा मतुंगदा ngarang asi खंगौदना अखोगी खेतीगाव वांग लाइकै सिदा सीलिबा ममांगदा सीलिबा तुरेल असिदा कायरकपदगी हौजिक ओइबा फिल्म असिनि अदुगा करमना मतमदगी कायरकी हाबदो अखोगी अइन हक्तिना लेजरिबा इमुंग असिदगी पाउदोंग खक मियामदा तमजरी इसिंजे कम गांदी ngang nahanди khoi yang nahandi khakti hengada leiba aru ngarang pu hum mukta padai de khangin hengarak paneba aru mayam sang da karap ki mel da emele khoi kai ko thok ta thing da khota di rak nam brak nai adu burak na sungam da ma hing pu ngam mukta padai de ung kai re अदो हौजिक से इसिंजे हेंगाला इमी हौजिक से सम वांखदा इमी इसिंजे नेमदे अदो खोइन उजबददी इसिंजे मी म्याम मी फैमिली लेबा यावरी फैमिली लेबा कमाय तोदगी चाखो टेक लादि कमाय तोदगेबा टेक पसि ममांगी युमाइगी मक्ते अगा लेदि हौजिक से टे रे बाइगी नसि युमसिगी हेक ममांगी देबा अदो मंगोननि साउत टे अगा नम थरागा लै इखोय अदो थोगा अगा लुम स्वाइ दे लैना रिसिनि अदुगा हौजिकसे पोचैजु होंदोपै फेमजु लेते पोचैसे होंदोफमसु लेते अरुमसि तदि लेसे सिनै नाउ निपा मारि सुबने नाउ निपा तोंबैदुना ममांगदे लेख्रे आइना थांनाबदु सिनै इखोय इतैनि हेचै मतकसिना अदो होंदोफमसु लेते अरुमसि तदि अरुम लेरिसे अदो इसिं हेन जाखलादि तेलगदि दम तेगा आगा कांदोनि दम दैबे एलोइसिना चंगफम लेरे चंगे लेत्रे उपाय लेते मसा पाखली दो कैसे तो सोम ना खतियन मने खेतीगाव वांग लकाइगी ममांगदा लेरिबा इरिल तुरेल हाइबा असिदगी इसिंग पाथोरक्तुना अखोगी खेतीगाव वांग लकाइ हाइबदि अकोइबदा इसिंग थुंग्र मतुंगदा अखोगी खेतीगावदगी चुमथरकबा हाइदे चेंथरकबदुना अखोगी कोंगपाल मफम असि अखोगी कोंगबा तुरेलगी वांगमदा तारिबा प्रजासिंग अयाम्बा अखोगी युमजिंग थुमदुना अखोगी साफगदा मफम हाइबदि तुरेल मपानगुमबदा अखोगी वाइटिंग सेट लेबगुमबा अदुगा मसागी अखोगी खल्लगा अदुगा इसागी लेबा पोचै होंदोनदुना हौजिक हौग्रे अदुबु हौजिक मखा ताबा नोंग ताक तालगदी
सिदगी हेन्ना अवाबा मायोगनगद्रा हाइबा अकीबचु फावे हाइना फोंदोकपिरे प्रजागी माइकैदगी अदुगु आइना हौजिक लेजिन मफम मसे अखोई इम्फाल ईस्टकी मफम ओइरिबा कोंगपान चनम लेकाई हाइबनी अदुगा पौदमजरिबा ISCOM गी सुएस मालोम अमरोमदा थौबाल डिस्ट्रिक्ट के मनुंग सनबा सिंगा मखा लेकाई तंपाक मयुम लैरक सिंगा मखा लेकाई संगाई लैरक सिंगा मयाई लेकाई सिंगा मथक लेकाई यारिपोक हुइड्रोम लेकाई फौदेन विष्णु नाहान सिंगबा यारिपोक की तोंगान तोंगान बा मफम सिंगदा इसिंग इमाई पाथोकपदगी युम कया इसिंगना थुमजिनख्रे लंबी सोरोक लोकल कया सु इसिंगना थुमजिनख्रे थौबाल हाउखा थौबाल लैसांग थेम थौबाल वांखेम थौबाल फौडेल नचिंगबा मफम क्यादा इसिंग इसावसिना मांगाता क्या थोगनख्रे डिस्ट्रिक्ट एडमिनिस्ट्रेशन थौबाल STO थौबाल इंडियन रेड क्रॉस सोसाइटी थौबाल डिस्ट्रिक्ट ब्रांच तमदे फायर सर्विस थौबाल का पुना खुसम नदुना मियोय क्या गी पुंसी कनखिबगा लोइनना अवा अना तारबा सिंगदा मतेंग पांखे थौबाल सर्कल 32/13 गी फौदेन ममांगी ओइना रिलीफ कैम्प अहुम ओजा हसिम शॉपिंग हॉल ओजा शाह नवाज शॉपिंग हॉल अमदे कम्युनिटी हॉल दा हांगदोक्तुना इसाउना अवाबा ताहल्लबा मियोय क्या चंगजफम लौदुना लैरे थौबाल डिस्ट्रिक्ट की वांगजिंग तेंथा असेंबली कॉन्स्टिट्युएंसी की मनुंग सनबा कायरेम बिखोक खुंगंग फाउदुना सेलिबा नोंगदंबी तुरेल की इमाई मफम क्यादा पाथोक्तुना लंबी युम अमदे लौ कया इसिंगना थुमजिनख्रे नोंगदंबी तुरेल की इसिंग पाथोरकपना मरम ओइरगा कायरेम बिखोक खुंगंग की लंबी की अयाम सरुक सिंग इसिंगना थुमजिनख्रे युम कया मरुमसु इसिंग चंगदुना चथोक चसिंदा साउना अकायबा पीरे स्कूल वैन सिंग चंगलकपा यादबना आंगांग सिंग स्कूल कानाखिद्रे कायरेम बिखोक इकोप निंगथौगी लाइबुंग यावना युम कया लंबीदा इसिंग चेनबता नतना कायरेम बिखोक तुरेल वांगमगी युम सिंगसु इसिंग थुंगखिबगा लोइनना पाट लौकोल कयासु इसिंग मनुंगदा लैख्रे इसिंग चावरगा आंगांग जिंग अमदि युम युमदा लैदो मिजिंग अदुम मपान थोलकपि सांगे अदुम हेले हाइतारे गाड़ी चटपा यादे अदुम यामना गाड़ी थोबमते यादे लोइना होले बिखोक पाउंग चलिब नोंगदंबी तुरेनी अदा मांगसे से नोंगदंबी तुरेन से इसिंग पारगा चलक नि पारका चलकपदगी लंबी सोरोक अमदि लैरक सिंग युम लोइनमक इसिंग चंगखिबा लोग सिंग इसिंग चंगखिबना नि तोंगान तोंगान चंगयादा इसिंग थुमजलो अदम हेले इसिंग दि हंतबा लैते कायमको खुंगी लैरक खुलक इसिंग नाकता ngaikibna yumsu dumak mung changba yauri mung changdabusu yare Banking ten thai sing nong thun bakari mi kop thung gane ngarang ngasi tadi kadam hengkal laga leram bai sing ne koi nong gari thong sa kibasing koi gari thoba ya da ba mut kiba yama thokuni na chaliba ten ado hujik thogi wana di hengkal lapadi to mok hengkal ye na mamang lai bung sing man ngi si nong dambi tu ne da ke pantrok bai sing na karim koi kong nong thong lai bung ne to na हौखिबा नुमित खरनी असिदा मणिपुर की मफम अयाम्बदा नोंगलेपना सुरखिबा असिना मरम ओइरगा मणिपुर की मरु ओइबा तुरेल सिंगी इमाई का हेना वांखलकपदगी इथाई बराज की गेट मंगामक ngarang numidang pung 10:95 ताबा मतमदगी हौना हांगदोक्तुना थमख्रे NHPC की मखादा लैरिबा इथाई बराज की गेट मंगामक लोइना हांगदोक्लबसु ngasi ayuktagi isingi imaidi makha tana hengatpa leptre इथाई बराज असिगी इसिंगी इमायसी ngasi nungthilda leiramba sangdagi khara khara leptana hengalakpana hauzik leiriba इथाई बराज की इसिंगी इमाय asi sea level dagi upstream da 770.05 amadi downstream dana 770.05 ta leiri dam gi mathak amadi makha gi isingi imai asi chap manaba thak ta leikhre
ising leptana hengalakpa asina ithai damgi mathakta leiriba yumsing ising thumjinba yawrakpa yabagi phibamda lakpadagi posai thangdoknaba kaya yawnare ithai wapokpi nongmai khongamadi atai mafam kyada ngayokfam kya pathokpa yawnare makhatana ithai damgi makha thangba lomdasu ising leptana hengalakpana manipur turelgi mapanda satnariba lambi paringda ising pathorakpa manipur turelgi longnambal pathokpa kaya yawbadagi miyam thongnarakduna ising thingbagi thabak akanba mongda sathanare nakalamoromda sugunu AC manungstanna leiba wangu suthek amom lekaida manipur turelgi longnambal pathorakpadagi ising sensilakibaduna yumkai kaya ising thumjin gadaba kayadagi amangata thoklam gadaba adu miyamna yamna kanna honabadagi ising thingba ngamkhre loinana wangu gram panchayat ki ward number 1 gi ithai wapokpida ising imai ka hena hengalakpadagi JCB machine ani sijinnaduna miyamna kumbi thongkhongdagi nongmai khong satpa lambigi mapanda ising thingbagi thabak kanna sathari Kuki-Zo Council KZC na handak New Delhi da Ministry of Home Affairs MHA gi official singa unaraba matungda National Highway number 2 imphal Dimapur lambi asida free movement leiragani haina lauthokle haina maitai furuf ki miyamna khalliba adu aranba wahan thokni KZC na highway hangdokhiba leite security force na Kangpokpi ki National Highway paringda lokhatliba section thorangi thabak sing asida pamdaba thodok sing thoktanaba Kangpokpi ki miyamna cooperation pibiu haina appeal tawkhiba khaktani haina KZC na ngasi thadorokhiba serol amada nawhongnana amuk khangalakli serol asina makha taraduna maitai yamadi Kuki-Zo furup anigi marakta yanaba ama puraktriba maramna hanadagi leiraklaba buffer zone sing makha tana adumak laikhigani masida furup anima ki miyoi singna buffer zone asi lansil loidabani Karigumba athingba asi thugaina bahonaraklabadi maduna irang asi makha tana thoklaknaba masak oigani hairi India lenga ka handakta nauna suspension of operation haibadi shu gi matam chahi ama amuk sangdokhraba Kuki National Organization KNO amadi United People's Front UPF na Kuki-Zo miyamgi apambagi matung ina thabak paikhatuna legislature leiba union territory amage saktamda separate administration fangnana bahonagani haina Kuki-Zo miyam da thamkhre loinana su group ania sina miyam ga tanaramdana amadi miyamgi ayaba lauramdana anaubu khongthang amata lauroi hairi nakalamaromda center na suspension of operation gi matam sahi ama amuk sangdok pirakpa asigi damakta thagaladuna khongthang asina Kuki-Zo singna taliba separate administration gi demand ase fangnabo honabagi soba khongthang amani hairi wafam ase MHA KNO UPF amadi KZC gi maikai ahungi wari sanakiba adugi matungda Kotu na sinduna Kangpokpida pangthokiba miyangi mifam amada thamkibani mifam aduda maru oina negotiated political settlement for the Kuki-Zo community in a time bound manner haina maikai ahungi resolution aduda pankhiba adugi matangda hena mayak sengna khangminakhi hiramasi matangda kupna khana nainaraba matungda kotuna miyamgi apamba khangdoklaba matungda mapungoiba warep ani lokhi warep ani adudi UPF amadi KNO gi leader singna India lengaktagi legislature leiba union territory amagi demand tawba matamda matungda laurakadaba warek khudingmakta Kuki-Zo miyamga tanaramkadabani amadi chahi asigi March 3 da Faizangda leiba Martyr Cemetery da pangthokiba kunithoi suba remembrance day gi thoramda laukhiba miyangi warep nipana dubu makhata na sagat haiba asine warep singa sige loinana separate administration gi demand asi non negotiable oi haiba adu Delhi amadi Imphal da khangan bani hairi Churachandpur district leiba handakta suspension of operation su sangdokpada yaukhiba lalholup ama oiriba Kuki National Organization KNO gi lusingba Kelvin Aikenthangi Churachandpur leiba masagi yum ngarang numidang masing yamlaba miyam na mai thadokre masina maram oiduna hosik district asida nongna amuk tension wangna leinare adubu mafam adugi miyoi singnadi electric short circuit na maram oiraga yum adu mai saklakhibani haina phongdokpasu yauri masing yamlaba miyam na ngarang numidang Kuki-Zo Council amadi Indigenous Tribal Leaders Forum ITLF ki wangangloi oiba Ginza Bolzongi mayumdasu attack tawna honakhi adubu mafam adu da leiramba miyam na matam sana thinghobadagi yum mai thaba ngamhaudre hairi panbayai madudi September gi
tang marida maru oiba Kuki-Zo group anina center ga shu agreement khuyek pina khibada Manipur gi yamna maru oiba lifeline oiriba national highway number 2 da free movement laihanbagi wafam yawi haibagi damak Kuki miyam na eho hauraktuna KNU gi luchingba Kelvin Aikenthang gi yum mai thakibani haina sauna thajanare ngasi maksu Kuki-Zo Council na athubagi oina aibaserol ama athubagi oina tholaktuna national highway number 2 hangdopagi wafam Center ga yanaki balaite buffer zone oina laiba mafam singda kana amata na lansalakpa yaroi maitai yamadi Kuki ani gi marakta karigumba hiramama tada yanaki balaitri haina sengdorakre Madras High Court ki khwaidagi ani suba ariba judge ama oiriba Justice M Sundar ngasi Manipur High Court ki anoba Chief Justice oina wasak lokre mahapu Manipur ki Governor Ajay Kumar Bhalana ngasi ayuk Rajbhavan da pangthokpa thormama da wasak lokbaga loinana aron athup ngakpa amadi asumba well bisar pinabagi thabak puhanba hokhi ngasi wasak lawriba sina Justice M Sundarna Manipur High Court ki tara suba Chief Justice oire ngasi mahapu wasak lawbagi thormadu da Manipur Legislative Assembly ki Speaker J Satyabrata MLA kaya Police amadi Assam Rifles ki makok thongba official sing loinana Manipur High Court amadi tongan ba court singi mari lainaba mioi kya susaruk yakhi Hana Madras High Court ki judge oina thabak puramlaba M Sundar Manipur High Court ki Chief Justice oiramba Justice Kempaya Soma Sekrana ngarang September gi tang tara mari da masagi matam loiraduna thabaktagi potha khibadagi awangba fam asigidamak President of India na September gi tara humdoida M Sundar bu Chief Justice oina hablakibani masigi mamangda tha sigi tara mathoida Supreme Court ki Collegium na Justice Sundar gi ming asibu fam asigi tama recommend torokpa laikhrabani Justice Sundar ing kumjal isingamaga chama pan humpu taruki July tara mapanda Chennai da pokhi mahak na Madras Law College tagi law da graduate loisulaki advocate ama oina ing kumjal isingamaga chama pan marifuga mapandagi Madras High Court da practice tauba haurakhi mahakpu Madras High Court ki leng drava judge ama oina ing kumja lisingani ga tara taruki October 5 da hapkhi Justice of the High Court of Manipur do solemnly affirm that I will bear true faith and allegiance to the Constitution of India as by law established, that I will uphold the sovereignty and integrity of India. Thasigi tang tarani thoida Guwahati ki Khana Parada Moirang Mantak village tagi Kom Phurup ki medical tamliba Joseph Sarto kauba mahiroi ama mioi kharana tamthina phubadagi siba changba khangdana leiriba thodok atubu Federation of Haumi na akanba muongda condemn tawrakle Manipur gi Yelhomi Singya punba loop ama oiriba Federation of Haumi na thadorok pasero lamada Joseph Sarto gi thodok asi mahaki identity haibadi mahak karamba Phurup ki mioi no khanglaba matungda atamna na target tawrakpani phiba masida Ministry of Home Affairs Manipur amadi Assam lengakna khusamnaduna Joseph Sarto bu afaba hospital amada transfer tawbiyo Thodok asida Chennai mioi singi mathakta FIR panduna logi oiba matik sabasarak pigadabane Manipur gi mapanda mahai tamliba Manipur gi Yelhomi singda asiguma thodok sing asi makha tana thokhaloi haibagi section thorang paikhat piu loinana asiguma thodok sing asi thoktana bamari lainaba state ki authorities singna Manipur lenga kawari sanaduna tangai fadaba thabak sing paikhat piu haina demand tawrakle Afaba lengak ama laihanna bu khonabada nupi singna lawgadaba thodang haiba hiramda Sanura Maru Manipur People's Party na senduna nongmagi oiba miyangi khana nainabagi thoram ama ngase GM Hall da pangthokre thoram adu da retired district and session judge Aribam Nautuneshwari na athoiba mithung Sanura Maru Manipur People's Party ki president Ningthaujam Ongbi Menekana athoiba mithung amadi atai maru oiba mioi singna akhanaba mithung oina saruk yakhibaga loinana tongan ba loop amadi meira paibi kya su saruk yakhi Ngasigi Thoramaduga Mari Lenana retired district and session judge Aribam Nautuneshwari na Fongtokibada Afaba Lengak ama Lehanna Bohonabada Nupi Singna Logadaba Thodang Haiba Hiramasigi Matangda Ngasi Pangthokliba Khana Nainaba Sigi Maru Oiba Pandam Day Manipurda Matam-matamgi thoklakpa issues singda nupi oibi singna thodang kaya lauduna lakle adubu politics ki lamdadi nupi oibi gyana saruk yaduna lengak ama sembada yawbagi chang asi yamna nemna leibagi mami ama sauna tariba si aikhoi lamdam asi nupi oibi singna su politics da yawsinduna lengak semba amadi
policy kya semda stroke yaba ngamnabagi damak Manipur da laiba nupi sing asi wakhal taminabagi tanja ama longnaba haiduna lamdamasigi akhang ngai kya tanaduna ngasigi thoramasi pangthokpani haiki misi mina awana taba marak sidadi akoi se awaba undress sum oiba masire se legally settle to bigera policy na settle to bigera policy se India government ki policy se bad policy ama oire adverse to constitution oire hairagadi that policy se is to be sense adu haragadi Manipur ki soil yengeraga Manipur ki policy karamba tawreraga akoi se illegal immigrants misi ki akoi ngak thokadege akoi se sidai sida leiba mayam sa kai kamai tongna akoi ki phagadege and haireraga kari ki no la haibadi India se world sidai sida magi leadership role se 1 to 4 ki manung salidani adu gumba sanba sidai sida akoi human rights khongaw nadana women's rights khongaw nadana angang singi rights khongaw nadana akoi ko well being amo oibigi treat tawbiwa na haibase ai maitai gi mama amo ina Manipuri mama oina ai na mari dai na basinga ina appeal tawje Dhanamanjuri College of Teachers Education DMTC gi Yankhai Humdoi Suba Common Thorom ngasi College asigi Jubilee Hall da harau tayamna pangthokre thorom aduda College asigi Principal Dr. Konika Khuraizam IQAC Coordinator Dr. Anita Kangabam amadi Assistant Professor Dr. Se Santi Kumar Singh na Presidium Member Singh oina saruk yakhi College asigi Principal Dr. Konika Khuraizam na lusingduna Trainee Union Teaching amadi non-teaching staff singna Ima Maharani Dhanamanjuri ki khubamda leishu katunai kai khomnam utki college ke principal na thoranga mari leinana haikibada college asi kumja listing amaga chama pan humpudra ni thoida postgraduate training college oina sakhang khibani kumja listing amaga chama pan Manifudra Tareta NCTE na College of Teachers Education High Recognition P.Kibani. College asina ngasi fawada masak nairaba ozak ya puthokpa ngamkhibaga loinana tongan state amadi Central School singda oza oibagi sinpham yauna civil service line da suthabak tawkhiba laikhre. College asina ozagi sinpham da khong thangjilakli basingbu lamjing lamtakpada ngasisu achauba thodang lawre. College asida hozik B.Ed amadi M.Ed course hangdoktuna takpi tambibagi thabak sathari haina phongdokhi. Nakalamaromda college asigi teaching non-teaching staff singna su thawai haksang yauna khotna haningbagi apamba phongdoknakhi. The pre-service and also in-service teachers of the offers state the College of Teacher Education have excelled, shown and led the way in so many different terms and ways. We are arguably the best teacher education college in the state. And when I say that, I am not talking about position holders in the state because so many matters are there, hidden things are there when we calculate. English singani kunhundoigi megitang ahum da thokiba landa Imaleba kidamakta thawaina ponthapi khraba thoba thobi singi mafamda langban tarpon haisoi katpagi thorom amanga se khangabok joint coordinating committee na sinduna khangabok ikop ningthau haraubong laibung lampakta pangthokre ngasigi langban tarpon haisoi katpagi thorom aduda khangabok joint coordinating committee ki convener Bishan Mangang amadi KJ CC gi president oina thogai puriba khundrakpam Devata amasung KJ CC ki advisory chairman Dr. Akoi Sanana langban tarpon haisoi katpagi thorom haudokhi ngasigi thorom aduda lainingthau ikop ningthau haraubung khangabok lampakta miyamna imalaiba kidamakta thawaina Ponthapi kraba athoba thobigit photo da khangabok miyam namasung mafam kayadagi lakpa miyam amadi mahiroi kyana saruk yaduna haikalekat tamki haikalekat tamba loiraba matung da khangabok mayai lekai imoinu ikon community hall da miyamgi oiba khananenabagi thorama supang thokhe thorama ki not piraduna KJCC ki convener khundrakpam Bisan Mangang na haikibada Iraipak iramdam astigi damak thawaina ponthapi kraba athoba sing makhoi gi macha masu oiba ikhoina makhoi gi tung induna iramdam asibu ngakpada sokthaba naidana hotnakhine Manipur gi saktam ngaknaba ikheng katkadaba leiraga su Iraipak ifurop gi damakta ninghanaba leitana hotnakhigani haikhi makha tarakpada haikaleka tamada saruk yakhiba mahiroi sing amadi miyamna kanglaipak na imana yaifare Manipur gi saktam kaiba yaroi haiba slogan kya su laukhi
Makha tarakpada sanabagi paung lobirasi. थास्ते तांग कुनिथोइदगी कुंतरुक फाउबा हिमाचल प्रदेश की नौनी शोलमदा लैबा डॉक्टर YS परमर यूनिवर्सिटी ऑफ हॉर्टिकल्चर एंड फॉरेस्ट्री दा पांगथोकदबा वाको नेशनल किक बॉक्सिंग चैंपियनशिप जूनियर बॉयज एंड गर्ल्स दा सरुक यागदबा मणिपुर टीम की ऑफिशियल मरीगा लोइना सानरोय 38 खल्ले हाइना यूनाइटेड एसोसिएशन ऑफ किक बॉक्सिंग ऑर्गेनाइजेशन मणिपुर ना थादोरकबा सेरोलमदा फोंदोरकले मणिपुर टीम असिगिदमक्ता खल्लबा सानरेसिंग अदुदी जूनियर गर्ल्स केजी 95 की कैटेगरी दा लांगपोकलाकपम साउबा देवी जूनियर बॉयज केजी 63 दा लाइस्रम रिमो सिंह जूनियर बॉयज केजी 63 दा ओइनाम अंगानबा सिंह यंगर जूनियर गर्ल्स केजी 92 दा कुमाबम चिंखई nganbi devi younger junior girls kg yankhai taruk da moirang them wanglem bi chanu younger junior boys kg nifunipan yankhai mathoi yankhai mari yankhai tarer humpu amadi humpu humdoi makhaida mathang sitna nganba laisram moramba athokpam ingudam henba singh laisram robikanta singh maihobam dhakeshor loitongbam marjit singh takhelambam lanchenba amadi hisam nelson singh amadi older junior boys kg yankhai mari kg humpu makhai amadi kg humpu drama thoida pukhrambam silas singh nepram sushil singh sagolsem robinson singh silas shoibam sapam romeo singh amadi kakching tabam bizu sarmane loinana manipur team asigi damakta khallaba official mari adudi team coach oina sapam dev singh ladich coach oina moirang them saning khombi chanu referee da khangembam basanta singh amadi team manager nasinam angau shanani District Kang Association Ziribam Singduna Mamang Tha August ki tang kundagi hauna Ziribam ki Babu Parada Leba Lamlen Community Hall Kang Sangda Jiribam Kasar Madi Haila Kandigi Kangkut Kunma Thoina Saruk Yaduna Sanari Bataramanga Subalet RK Lalasana Memorial Mixed Kang Tournament Singani Kunmanga Ginga Sistana Kiba Quarter Final League Round Match da YLC Dibong Kuno A na LAC Babupara Ebu Panjel Tarahumdoi Tarani Thoi da Maithiba Piki Masistana Kiba Match Asida YLC Dibong Kuno A na Tos Ngamduna Maikai Khan Ki aduga LAC Babupara A Kangkhut na Kang Kaptuna Kang Sanaba Hoki Ahanba Half Mamangda YLC Dibong Kuno A na LAC Babupara Ebu Panjel Taret Marida Mangzen Thaduna Leke Half Matungda Kangkhut Animak na Kang Kanna Kapna Ki adubu apiba matamda YLC Dibong Kuno A na LAC Babupara Ebu Panjel Tarahumdoi Tarani Thoi da Maithiba Pikibane Ngasigi match asida RK Bijoy Shana Singh na umpire H Inau Bisak Singh na scorer oiki hayang nungthil pung ama taba matamda sanagada ba quarter final league round match ta SAYC Sorok Atingri B amadi Yawal Club Champanagar B ka sanagani Loisalakpada yung sagi paum globirasti ICAR Lamfelpat की एग्रो मेट्रोलॉजिकल फील्ड यूनिट अम्फूदगी पिरकपा इंगसागी रिपोर्ट अमगी मतुंगिना ngasi Manipur khwaidagi sabagi chang ngasi Celsius degree 19.3 oike khwaidagi ingbagi sangna Celsius degree 19.0 oike nungsita yaubasing manigi changna ayupta chada marifudraga mathoi amadi nungtheldana chada humfudra nipan ngasi chukhiba nungjugi changna millimeter sinoni Aroi bada maroi bapa omuka na pizari. Nong ka hena leptana churak padagi turel gi longnambal kaya kai badagi imphal amadi Thobal district ki mafam kiyada isau mayok nare. Kangpokpi fauduna chatliba National Highway number 2 hangdokhiba leite buffer zone adumak leikhigani maitai amadi Kuki-Zo anigi marakta yanakhiba mawa wafam amata leitri haina Kuki-Zo Council ngasi khudakta thadorokpa serolamna khanalakle
National Highway Number 2 hangdokpagi wafam da yumpham oiraga khoishaunaraba miyamna Kuki National Organization KNO gi luchimbagi mayum mai thakre. Amade Justice M Sundarbu Manipur High Court ki tara subu Chief Justice oina Manipur ki Governor na wasak lokre. Hauzik fawagi ISCOM News na pizaba Manipuri pau matang asir luijare mining tabiri bastingbo mukana khurumjari.